Luhenso ilsida yengbadi sukyengmak yengaktana. Ilse, ay nang buthamoy sena nungsiri. Ay sige pakum pami. Ilse su luhen na hayrliba wahayduda ngakladuna maya karaga yengduna hayri. Sir, hausi haykibadubo. Luhen da bisumani saksinaraga ilsida hayfet yengthoraktuna. Ay nang manungsi pakum pami. Ilse su tasing na hayraklabadadadi maraydu tali-tali pakhat kamlakam tawduna. Sir, ay do khalakige. Luhen so mo mamangda onthokiduna. Hoi, khalo. Chalasi. Asi khak hayramduna Ilse do hanna yengamda Luhen mamang thaduna chatki. Ilse su Luhen chatkrabada masu famlambadagi hawilakduna Luhen gi tungda inaduna lai. Asungna makoy ani gari thawduna bengtam namung laklay. Ngayhaki tungda beng yorutlabada Ilse di gari dagi thuna makungkhiduna beng manungda changki. Luhen su gari dubu mafam chana khamlaga masu bengda changi. Nakan amaromda Rajesh su thabak mafamda magi business singa dubu yingsilingay Pinky su mapaga lai. Pinky amadi mapaso thabak tawnariba singa dugi manakta jangsilaktuna makoy su akoyba dubu yingli. Makoy ani ubada thabak suriba mayam adugi maraktagi nupa amana jangsilaktuna hangai. Ibiyama hoy tado hoybu kana unabigadaba. Pinky ga mapaga su kaurakliba romduda yengthore aduga Pinky gi mapana wadugi pakumpire. Ibungo, noi sir labra. Ibungo, noi sir labra. Unagi. Hayrakliba waduda nupa adu sukumai. Hoy lay, yani somda jangbiro. Asi haiduna Pinky ga mapaga su nupa adugi tungda inaraklaga changai. Rajesh chair amada famlaga makuida che amasu paiduna leirambani. Aduba nakandagi nupa amana kauraklami. Sir bu unaba mi ani lakli. Hayrakliba waduda Rajesh wanthori. Maduda Pinky ga magi uncle chawbaga leptuna leiramba ubada famlambadagi lepkhalaktuna yamna ngakna chawbada yenglaga Rajesh na. Uncle, kaino yam thajadi. Ado kamain tawrino nupi siga. Chawbusu nofet tawraga. Mase, aigi naitong poksabi chanabi Pinky ni. Rajesh wadu tabada mana khalamba pumba kaikhibagum tawrakle amadi momon noklamba maithong khangan hanjinki. Madu ubada chawba kari tawrabano khanna hangi. Rajesh, kari tawragi chaw. Rajesh su hayrakliba wadu noksinaduna kishu tawdeda yani. Asi haiduna amo magi thabak subu yawa nupadu da onsilaga. Chalo, chair ni puthoro. Aduga chana basu tawro. Hoi sir, phani. Nupadu su magi sir na hayrapagi matung inna imungda changki aduga makuda chair ani paiduna thawle. Aduga Pinky gi mapaga da piramduna masu amu imungda chana baloba changki. Asumna matamdi hauki Luhen ni Ilse gi mafamda hayrakiba nungsi haiba wahangi pakumdi Ilse na pirudri. Luhen su Ilse na kari hayrakpa haina thamoidi pathumarang hauribani. Ilse su thamoida Luhen ba nungsibagi mamidi taraklibani. Aduba mahak pakumbigi khaluba mikupta hekta ngamkhide. Aduba isor magi thawin sin angakpani nongma Ilse makuda file ama paiduna Luhen na leiriba room duda changi. Can I coming sir? Hayrakliba waduda Luhen su file ama yengambadagi yengkhalakli. Aduga Ilse oirambaduda Luhen masadu kitang famlambadagi liengi aduga yes coming. Ilse so changlao hayrakpaduda changsilai aduga makuta pairiba file du Luhen gi table du thamlaga. Sir, file semta. Luhen su table du thamliba file du lauduna yengi. Ilse su wakhandadi thamogi wa hayruragi haina changakpani adubu kari tawrabano khangda makut anidu mamangduda suru naisinaduna leplaga mamaidu amuk nontha amuk Luhen da yeng tawduna le. Adubu ngahak file du yenglaba tungda Ilse da yengkhalakduna. Good. Thabak si yam thuna progress chale. Ilse su Luhen gi wahaiduda momon nokli. Luhen file do Ilse da piri. Ilse su file do lawi aduga ngahak amuk leptuna le. Luhen su Ilse na leptuna le baduda kari tawrabano su khali. Ilse su leplambado Luhen na kari su hanglaktabaduda mamaidu leiduna khongkap ani ahumuk thang bahawi. Aduga amuk Luhen romda mamaidu leisingaklaga para amuk thangdu uba khongkap ani ahumdu Luhen gi manakta hanjilaktuna
magi lefamduda amuk leptuna lei. Luhen su ilisi mawongduda hangdari hanglagi khana yengkhale aduga is there any problem? Ilsi su hanglakliba waduda mari kari nuksitno haibasu khangmudana sauninglaktuna makhut anido tableduda safu kanna thamnaga I accept your proposal. Asi khak hairamduna Luhen hairakadaba wa tadana mamai leithokduna gamgam chatki. Luhen di ilsi matawdu ingangakli adubuma haraugadra kapgadra saugadra haibasi ma khanbada lure. Ilsi su asomda Luhen gi kadagi tholakduna magi phamdada laklaga magi chairduda sauna famthai aduga machinda kari karino su soli. Karino bano sibo saura koksak haisini mana su nungsi phongdokbiba aduga migi thamoigi wasu hangdaba asidabu makokchakti hayagadro karino khangdine ngang-ngang-dana file singdu mafam chana thamli asumna bank matam su loirakle Luhen sumagi room dagi tholoi ilsi su chatkadabagi magi famdagi hagolaktuna tholei aduda makhoi ani chap chana na thingzinai maduda ilsi di Luhen da machindu haifetang paithoklamdaga chatki Luhen su ilsigi mawongduda nokning lura male maduda mahaksu makhondi thokta haifet mamon tawri Nakal amaromda Rajesh Pinki namabu miyamangda ikaiba pikhibagidamak mataw karamna Pinkibu karamna ikaiba pisige haina wakhan khanbadi lepte yumgi terrace da leplaga ayingba nuksitna masada phuhanduna yengkhiba amadani yengduna leiriba mityeng talaktuda kari wakhal khalibano khangda yengkhibada yengduna leiriba Rajesh adubu mahaku mama ibemana thugairei ibungo Rajesh su kaurakliba romduda yengthorei ima Rajesh ki mama su changsilei aduga machagi manakta leptuna ibungo kaidawragi isabo Rajesh su mama gi wahaiduda nokpe tawduna kashidawdida ima nangse aina thabum dara nakwalaga poglakliba ni nangi nungaitaba ama leibada imana aduma khangi hairo isabo kaidawragi ima Nihui babungga babung sawbugase kayam luna tinaba marumno haima aduro nangi napaga chawbagadi business partner ni piklingai dagisu ukham amata da chak saminarakbani hairakliba mamagi wadu da Rajesh oh adoima babung sawbugi masan pim lebado wadu noitringi da Rajesh ki mama na thalei hoini he leibani ni he masaka phajagum tawbani imadi kabu kawini he Hais, ay wakal naman lae. Rajesh ni mana kalamba wakal ga mamana hairakli baduga Taiwan na baduda mama sadu matanta sauningi. Ima, makhada kungkru. Ado, imana ikada laisibu kairige. Rajesh ki mama do machagi sawalaga hairakli bawa haiduda ngak na hangi. Kaino ibunga, nasadu na sawaliduna. Ha, kari tawrage ba isabo. Rajesh su sawalamba du kyan laktuna. Kashtawdima aibu kaidawrage hai nang nahan makhaiga manade nang mawong amani napada amta haide yararoi ima ai kashtawdima ado ima na igi kada laise ho kari so arubadi leitiye adubu aigi isadu laikhibani haidana kazarakliba as ima gi wahiside phare ima su kumage kume Asi hairamduna Rajesh ki mama su kumki Rajesh su mama na kumki badagi ma su ka manungda changi aduga magi famongda amuk long na haithaki asomda ilsi su namidang oisilakpagi chakhumda chakka na thongli aduga ilsi ki mama su machagi manakta fan ama lawduna famthari ibema chaktubo loidorobo ilsi su makuta pairiba khabaidu kompaktu thamnaga loidorema phare loishelo Lapa su sak lamen hayobani hoi ma asumni ilsina chak thonglingai talaktuda magi ka da lehoba phone do ring lakpagi makhol tari maduda ilsi su mama da onsinduna ima folai amta yenguge hinjang se ima thum khra thapiramo hoi choso mutpana han khrani hoi ilsi su du hairamduna magi ka tamna lai Hamungi nakanda lairiba table du da lairiba phone adubu waikhatuna yengbada number du anu number oirami